Bye. Ay ngasido fashion ama set tawgadabagi matam yausilai. Ay amuk chatlukhige. Ayengda ay soidana laage. Ase haramlaga car aduki maning oira Remsen su tanarai. Imai kaino kare met haibaga nanghaude me mashi mishtibako. Oi adune lai koisu anaba torse. Asumna mate khara thaubaga Silia tapna wangangai. Boss kaidana chalisiba. Chan karisu khumlakte. Silia su khumlaktabaduda amuka su kawi. Boss wada haiba loidringai Chana fat harai. Tumina dum tungmum thukda tongo pepa ngangkano. Silia su amukwa makata rutre magi tongkhum thokpa adumak tongduna chatli. Mate khara thaurak batungda u pareng hauriba Changina pothapam oriba chingya aduda gari adu khami. Ngasaidagi makoi anigi tung induna lakliba Remsen chu machi amada tapna khamduna masu khara laptakna makoi anigi mataudu yihingduna leiri. Chan gari dagi fatkum tharai aduga harai. Kumo orisa se. Silia su tapna kum tharai aduga machinduna. Boss Chan khara fingna harai. Nagna khalisa kaino. Aina nangbu asuk sanglaba matamse kya dwana ngaijaba aduga asi haiduna gari duda pop thajinjai. Boss ai ta sing warise kamaina haigadabano haiba ai khangdre khangwi nangdi khangwi aina wariba aina chagliba memse nangdi khanglamoi uramoi ai chap chana khangi nangdi miot mine ai di waramoi kaplamoi khanbra. Boss ki awabatan awabani haibatu yaroi. Aina ngasi wariba kapliba sakana kino. Nachumoi warpingam tabi nangdi wajawo chaksawo. Nangi samjin sajima wahin myamdo. Aina tagadaba leite. Tarubagi kanabasu leite. Atu lujadaba. Boss kaino nang hariba myamdo ba. Ai boss nataba miyoi kana amabu nuksiba po ludiye. Ai boss bu thamoi sengna nuksiye. Asi harga Silia pamthaduna kapli. Matab ke adagi boss bu amuktang oribasu uba phangjaradi haiduna ngaijarapani. Adubu ai ngasidi pele. Yare taningde nangi longnu muahi myamdo aina mata taningde. Nangidi miyam leidane moigi nakta chatlaga kapsi lakshinarso. Aigi nakta kapsi lakshinaraga ai nekta nuksigadaba nate atu octavely chat ai ta singna nang sahingaraktre. Silia sauna harai. Aina kadaida karamba mafamda aigi ichat pupdoktuna sanaba yaukrage adudi hayo. Boss na ai pamde nukside haibadi hayo aduga aigi ichat pupdoklaga ngangbadudi ngangano. Chana adudi sikanano. Asi harga tanikna mangonda tharakiba Remsen ga Silia ga unnabada tanikna lona namhoba video du Silia da pi. Silia video du ngakna yengi. Silia na ngakna yenglibadi atai karigi sunate video du kanana namlibano haiduna mana ngaklibani. Silia tapna harai. Maduni aibu awafamda tahanbiba amadi aibu awafamdagi kanbirakwa misakdune. Chan nokfe toraga harai. Aujekte asengbodo masana makhongna thongna haidokjare. Nangi thawaibu kanbire. Aujekna nanga nuksinare. Sinatra. Boss nete wakalda onare. Yare kanagi boss. Nangi nachanduna ingonda anirak suna korkano. Ai tasingna ki nupi haiba sase. Ai tasingna ki atuk na thamoy sengdaba. Nang Asi harga Chan gari do fatka khatki. Siliana boss neti aigi wase amta tabiyo. Boss aigi wase amta tabiku. Chan saubuki mayai na Silia thalamlaga gari adu thauduna chatkri.
Silia upai leita makhada famthaduna kapchari machindasu tapna hairi Boss nang magna atukan bawanga ay mangda fawa mangludi nang nasumda tawrakani haibati ay nang budi warung da bangamde ko boss Hey sir ay bosumna kyam kuina lai khwai bano ay ningre Ima ne chayam wari ay bus solution biyo Ase harga Silia pendana kapli ngasai Chan amadi Silia gi matabu yengduna leiripa Ramson makoi anina sanariba wari pumba haubadagi loiba phawba amada sithadana tahore Ramson machinda tapna Kaino ngasi eki mitmangda uriba thokliba mayamsiba manglo tai banglo ai kokal oina ngawre Ase harga Ramson amu mangaktu kuilelei duna yengi kaidi sakharjano Ase harga Siliana hana leiramba mafamduda Ramson changsinduna yengi adubu mafamduda Silia leiramde Ramson asum pakhat pahelai kamdoni tawisi de Ase harga mate khar chatlaga kadai kadai legi haini yengi adubu ure laptakna sorok mapal adura chatlibadu Ramson adu ubadaki khonglai thuna gari adu kaduna Siliana chatliba maikai du tamna gari du tawrai Ramson gari sukhangdaba saduna hari magi gari gi horon du khonglaga hari kaida chapirubano Silia Ramson orambaduda mapido sasate thuktuna hari asida thaba amasum laambani adada gari lakmundabadaki khongna sum laaba ada ai thilamage lao yarni doctor shumhan biramo kaino lao numishu tasilakadore asumna Ramson namdana Siliabu gari da tonghanduna mayumda thilai somda mate khara thoraba tungda Chan gari du khangkang khami aduga Chan machina tapna kaino aina tawrisiba mathanta chingnaba pukcharai aduga Chan pakhatna gari du mamai leiduna Siliana lehoba mafamdu tamna gari adu amuk thorai Chan mafamdu yorabada gari dagi kumthaduna tholai adubu mafamduda Silia di leiramde Chan pakhat par sumasum helai abe Chan Silia bo akoi batu koi kau kawi adubu Silia de khumlaktre abe dada yam lale nang dada bo warung duna chatlabro dada lale Ase haiduna Chan khuru kuda kunduna pena kapli upai letraba Chan gari da muka khatuna gari du Silia gi yum tamna thorai somdana dudi ai amuk chatlage ai doctor adudi ai amuk leje horage asumna Dr. Ramson su Silia bu mayum phawa thilamlaba tung masu mayumda amuk halai Chan Silia hoigi thongal duda gari adu khami Chan gari dagi fatkum tharai adubu Chan Silia gi yum changbadi ngamlamde maramdi mana ngasai ngangkiba sakkiba mayamduna aduga hojik Silia mayumda halaklabra halaktribra haibasu tamba ngamba nate Chan wakhalda khalli aina chamuraga ma halamdrabadi kamdauba hala amagana aina kari khumba Asi khanbada Chan makok machadu ngaure Chan makok tu puba ngamda Silia hogi yumda changlamdana gari adu kaduna mayum tamna gari adu thoduna lai somda Ramson wakhal mong khalli aigi nuksibase adamuk phumduna thamkhrage nangi nafamda aigi nuksibase phonglaroi adubu nangdi aigi punchigi oina ihan hana aigi punchida lakhiba mishaktuni ko aigi thawai gi mabe mani khalubani adubu nangdi mami gi lairembi oramle
Ase haiduna Remsen mapido tap tap taraki. Ay, nang nawabado, ay yung magamti. Ay, nang imating soy din panggani. Ay, nang munang siya. Ase haiduna Remsen maningtam na kapli. Somda Chan magi kada lairiba pochai pumba langkhai ba thugai ba horai. Mama thadulem bitapna machanupa bu konduna. Thoiba, kaino nang ngasi thoriba mayam sibo. Ha, Thoiba, nang bu kaidorage. Se, ima da hayo. Thoiba, kaino nang thoriba mayam sibo. Ima, ayo muari. Kaigino, ai ki kok thaksida thangat piriba potlo mayam sibo. Ai khang magamdre. Ase haiduna Chan pena mama bu konduna kapli. Ima, mado, ai ni am thina ngam bikre. Ai am ni gamaktre. Ima, mabu mte thembiyo. Ai magi mafam de am laale. Ima, mabu mte thembiyo. Thadulem bina. Thoiba, se, ima pap tare. Ima ne, ai ekta nongan bagane. Ima soidena chatke. Se Thoiba. Ase haiduna machanupa bu themjin birai. Silia wakal da khalli. Boss, nang na ibulana ubiri ba daw? Jume, upam sa to eh. Ado po ay landilan kita ba ni ko? Nang nung madisoy din na ninga mo oy. Ay kang kini. Asum na matam krahaw kre. Sir, amuto una jabaya kadra. Hoy, yani, niyak dalay bira mo. Hoy, funny. Sir, nupa ama sir bu na wala hawi. Sir thajin jara age. Kanani hage. Hoy, thajilo. Hoy, funny sir. Oshi thawan adu nupa adu ki nakta changlak tu na hari. Jungbiro, yarni. Yam nungai jari. Ase haram laga nupa adu su changi katam na lai. Nupa adu na. Sir, mutu changjarake. Yani lang simbiro. Sida pambiyo. Thank you sir. Kay tana seva. Nupa adu na. Sir, ay Dr. Remsen. Sir da wafam karadang haijake na lakjubani. Chan na. Yani, adum ekta haibiyo. Sir, ohina haigidoriba wase Siliagi wafam ne. Chan khar chingnarab. Siliagi haidi. Sir, shumdobani. Ay khoyani. Wado haiba loitringai Chan maruk phathatlaga hari. Adugi oragadi yari lembiro. Sir na khanbiribada yam lale. Ay wari asengbo pumbase. Sir gi mafamda tamge khanjarakpase yamna kuirabani. Adugu matamse ekta sangde. Aduna ngase ekta sir gi nakta laabani. Chan na. Kari karamba wari amu semjit chajilaga aingonda haige haribano. Sir na wase amarom dalana uvire. Aina haijabadi yare. Aidu to fat haraga kothadana lerno. Shashararo. Remsen tapna. Sure, nimito. Ase haiduna Siliagi haukraba wari pumba Dr. Remsen na Changi mafamda tamlammi. Sir, wari heba bushini. Silia amadi aigagi marakta karigumma mari amata laina jade. Silia bu thajabiyo. Sir, madi marabukshi amna thirabani. Sir na magi nakta amukta chapina baswaijari. Sir na khaliba aikhoini ki marakta lainarba mari sisu lan uvidana bhaijari. Tanja da Remsen ki mobile adu call lai. Remsen na. Sir, ay call siya mukta. Ase haiduna Remsen call adu oi. Doctor, patient ama anaba hore. Doctor kadai da lege. Somda lakna bangamdre. Yar gadi kharthuna lakpiyo doctor. Oi, worry. Ay thaba mu chali. Alani. Khareng silamo. Ay lage. Ase haiduna call adu ka e. Chanda mu onsinduna har e. Sir, adudi ay mu yugjakhrage. Chan tapna. Funny doctor. Asam na Remsen su tokre.
Chan hojiktada ningamdaba poraki mana tawjaruba thabak mayam aduga hairati Chan hingingba phaudre Chan panthaba tawdana magi gari adu thaudana Celia gi yamtamna lai bema ipane maningi inkolda ngakta chatlukige fajana leramuko ai fani babung hoi ase haiduna Sanjit mahimdagi thokre Celia lepalaite kol aduda famduna phi sari khanghaudana tunglomdagi abe haina khonjel ama kawri Celia su kanano haiduna mangak to fat onthok tuni yenglai Celia khangaude machindagi haidokhiba boss ase haiduna kon adudagi tapna kumtharaktuna Changi manak tamna chamsilai abe ai nangi na famda yamna lankre nangi boss bu amta gakpiyo migi watabu taruba migi wahitabu thajaruba ai gi irane ai ngasidi nangi na famda mai thire ai ngasidi tasengna nangi na famda mai thire ai gi maise utuna mikup amba fawba leiba ngamgani thajadre la haiba wahi senatana pukningi oiba wahi amma fawba haiba ngamgani thajadre Celia tapna boss ai karisu khandiye boss na ngehak pendabagi haiba wabu ai karisu khandiye boss na ai lande haiba khangbirak pase sin ai gidi phumnamak apen bo ijare sidagi hena nungaiba ama amuk lairoi ase haiduna kapi Chan Celia gi manaktu sangsinduna Celia bu amuk hana thadoklar haibagi matagum chena konduna laikre ave boss nangdi aiki micros boss ne aibu mapuksimagi mirai biganu ko abe nangi boss pathajo aigi abebu punchigi thadoklaroi ase haidun anidu punna konsenduna kapirano ira gyan amata tadre nakandagi athoibana pielaboni ai jibako yenghaitre ai de leithok jahurage ase haiduna mamaitu leithokduna laikre tungdagi shi mangaidana sidagi hena nungaiba harabu mikup amamu leiram khararoi yai fare Chan mapabungi makhol tabatuda konaramba anitu khangtha thadoknei Celia ikaibana mamaitu onthokduna laikre Chana ima babo noidi sidaga de bolaino thadoi lembina khangai haidora imaugi chagagi kuma yengba laibani ima hoisu ai ka haidok luraga thadoi lembi ai maima nate aikoine nei babunga aiga thabak ama chatluba aduda lambi to ena sum ibe Celia hoida changakpani changakani Celia ima babu ase haiduna kurami thadoi lembina yare tawhidine se yengoi aujiktine icha karisu waranu nakandagi shibu ibe ma thadoi lembi hoi natrane Siddharthana oi maima ibai nasenekta khurumjare ase haiduna Siddhartha Sanjita khurami Sanjitna korino ne tawriba mayam siba ai ko kasiloina ngawri koino aibu gyan amutadi ta halune thadoi lembina tada wari se sumdobane ngai sen phajana manungda tanaurasi Siddharthana aduna farni ibai ase haiduna Sanjitbu khutchamladuna imunglomda pushinkre thadoi lembina lao nei anisu ase haramnaga thadoi lembisu manungda changkre Chan tapna uranbe laudana changase aina kai huraladana nangna igi thamoi huralaga puraga Delhi da pukri natro ase haraga changi tawi Chan Celia gi khuttu tapharga manakta singsili aduga Celia gi mamai du disi yare da noigi romance to inena kaure Celia ikai nungsi anarduna Chanbu inthoklamlaga imungda chensin kre
ꯑꯊꯣꯏꯕ ꯇꯞꯅ ꯇꯥꯃꯣ ꯑꯁ ꯇꯥꯃꯣꯒ ꯀꯧꯔꯣꯏꯗ ꯏꯕꯥꯏ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯆꯥꯟ ꯑꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯗꯤ ꯏꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ